ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯋꯥꯔꯤꯅꯥꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤꯅꯥꯆꯣꯝꯁꯨ ꯂꯦꯞꯂꯨꯔꯕ ꯇꯨꯡꯗ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤ꯫ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅꯁꯨ ꯋꯥꯔꯤ ꯑꯃꯗꯪ ꯑꯅꯤꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯊꯣꯛꯄ ꯍꯧꯔꯛꯎ ꯍꯥꯏꯕꯗꯒꯤ ꯉꯁꯤ ꯄꯥꯊꯣꯛꯆꯕꯅꯤ꯫ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯐꯨꯜ ꯋꯥꯔꯤ ꯑꯃꯗ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ꯫ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯣꯏꯖꯪ ꯂꯣꯌꯥꯒꯤ ꯂꯝ ꯑꯃꯗꯅꯤ꯫ ꯃꯈꯨꯠꯇ ꯇꯣꯔꯆꯂꯥꯏꯠ ꯃꯩꯉꯥꯟ ꯄꯥꯏꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯣꯟꯁꯣꯡ ꯑꯃꯒꯤ ꯑꯀꯣꯏꯕꯁꯤꯗ ꯈꯣꯏꯅ ꯆꯠꯇꯨꯅ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯕ ꯊꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯃꯆꯤꯟꯗ ꯁꯣꯔ ꯀꯟꯅ ꯀꯟꯅꯁꯨ ꯍꯣꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯀꯤꯅ ꯀꯤꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯒꯤ ꯅꯥꯀꯟꯗ ꯀꯤꯅ ꯀꯤꯅ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯇꯣꯔꯆꯂꯥꯏꯠꯁꯤ ꯀꯥꯞꯅ ꯀꯥꯞꯅ ꯑꯣꯖꯥ ꯃꯥꯏꯕꯗ ꯍꯪꯂꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯃꯥꯏꯅ ꯇꯧꯔꯦ? ꯑꯣꯖꯥ ꯃꯥꯏꯕꯅꯗꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯈꯠ ꯄꯥꯈꯠꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯈꯨꯝꯃꯤ, ꯂꯥꯡꯒꯅꯨ, ꯅꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯇꯨꯡꯗꯃꯛ ꯏꯜꯂꯨ꯫ ꯑꯩ ꯀꯩꯅꯣꯝꯃ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯃꯁꯤꯒꯤ ꯃꯣꯟꯁꯣꯡ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯤ, ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯕꯒꯨꯝ ꯑꯗꯨꯝ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯈꯥꯏ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯂꯧꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅꯃꯛ ꯍꯜꯂꯛꯂꯤ꯫ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯒ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯜꯂꯤꯕ, ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯅꯨꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ꯫ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯅꯨꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯁꯨꯝꯅ ꯅꯥꯕ ꯌꯥꯝꯅ ꯇꯣꯏꯅ ꯍꯧꯕꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗꯁꯨ ꯃꯤꯅꯣꯛ ꯃꯩꯁꯥ ꯆꯪꯕꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏ꯫ ꯑꯣꯖꯥ ꯃꯥꯏꯕꯅꯗꯤ ꯐꯒꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗ ꯃꯄꯥ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯈꯨꯝꯃꯤ, ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯂꯛꯄꯗ ꯃꯁꯤꯒꯨꯝꯕ ꯐꯠꯇꯕ ꯁꯥꯔꯣꯏ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗꯦ, ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯊꯣꯛꯄ ꯁꯥꯔꯣꯏꯗꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯝꯒꯤ ꯁꯥꯔꯣꯏ, ꯂꯝꯂꯛꯀꯤ ꯁꯥꯔꯣꯏꯅꯤ꯫ ꯃꯁꯤꯃꯛꯅꯁꯨ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯍꯦꯛꯇ ꯐꯥꯎꯔꯛꯏ, ꯍꯦꯛꯇ ꯂꯥꯛꯏ꯫ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨꯃꯛꯁꯨ ꯑꯩꯅ ꯁꯥꯔꯣꯏ ꯑꯗꯨ ꯌꯦꯡꯕ ꯊꯤꯕ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯣꯠꯈ꯭ꯔꯦ꯫ ꯂꯥꯛꯈꯤꯅꯤ, ꯃꯈꯥ ꯇꯥꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯌꯥꯝꯅ ꯂꯩꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯕꯨꯡ ꯑꯗꯨꯅ, ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯟꯁꯤ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯑꯃꯨꯛ ꯍꯧꯔꯒ ꯑꯗꯨꯝ ꯂꯣꯏꯕꯗ ꯇꯥꯔꯕ꯭ꯔꯥ? ꯑꯣꯖꯥ ꯃꯥꯏꯕꯅ ꯈꯨꯝꯃꯤ, ꯂꯣꯏꯔꯣꯏ꯫ ꯐꯠꯇꯕ ꯁꯥꯔꯣꯏ, ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤ ꯃꯥꯕꯨ ꯇꯥꯏꯅꯕ ꯉꯝꯕ ꯑꯩ ꯃꯍꯩ ꯊꯤꯈꯤꯅꯤ, ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯂꯩꯍꯥꯎꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯩꯁꯥꯕꯤ ꯃꯆꯥ꯫ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯝ ꯌꯦꯡꯕ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯍꯧꯅ ꯃꯁꯥꯗ ꯑꯅꯥꯕ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯧꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯌꯦꯡꯏ꯫ ꯑꯃꯨꯛꯁꯨꯐꯔꯦꯅ ꯂꯩꯒꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯧꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗꯤ ꯀꯔꯤꯃꯠꯇ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯅꯪꯈꯤꯗꯕꯅꯤ꯫ ꯂꯩꯍꯥꯎꯅꯨ ꯈꯛꯇꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯤ ꯃꯇꯣꯝꯇ ꯌꯥꯎꯕ ꯑꯣꯏꯕꯅꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯑꯇꯩꯁꯨ ꯂꯩꯍꯥꯎꯅꯨꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯇꯕꯗꯤ ꯅꯠꯇꯦ, ꯄꯥꯈꯠꯂꯤ꯫ ꯃꯈꯣꯏꯅ ꯂꯝ ꯌꯦꯡꯕ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯁꯨ ꯌꯥꯝ ꯂꯥꯞꯄꯤ, ꯆꯤꯡꯒꯤ ꯂꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯍꯥꯎꯅꯨꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯇꯥꯟꯅꯈꯤ, ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯈꯤ꯫ ꯂꯩꯍꯥꯎꯅꯨꯗꯤ ꯀꯔꯤꯒꯨꯝꯕꯗ ꯃꯁꯥꯁꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯇꯩ ꯄꯨꯟꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯈꯪꯗꯦ, ꯑꯃꯗ ꯈꯪꯗꯦ, ꯍꯦꯛꯇ ꯂꯦꯛꯊꯔꯛꯄ, ꯋꯥꯟꯊꯔꯛꯄ, ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯟꯗꯅ ꯈꯣꯠꯀꯗꯕꯒꯤ, ꯆꯤꯛꯀꯗꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯥꯕ, ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯥꯝꯅ ꯁꯥꯊꯤꯕ, ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯑꯀꯤ ꯇꯨꯖꯨꯡꯕꯁꯨ ꯇꯠꯇꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅꯨꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯧꯔꯛꯄꯗꯒꯤ ꯃꯄꯥꯕꯨꯡꯅ ꯃꯍꯥꯛꯄꯨ ꯊꯧꯒꯟꯗꯅꯕ ꯃꯇꯝ ꯃꯌꯥꯝꯗ ꯍꯣꯠꯅꯩ꯫ ꯃꯃꯥꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅꯨꯒꯤ ꯋꯥꯔꯤ, ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯑꯃꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯂꯤ, ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ꯫ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ, ꯃꯁꯛ ꯃꯇꯧ ꯐꯅ ꯐꯖꯔꯕꯁꯨ, ꯑꯁꯤꯒꯨꯝꯕ ꯑꯅꯥꯕ ꯑꯃ ꯂꯩꯕꯅꯤꯅ
पाखंग मचासिंगना मागी वारी खंगलब तुंगदा अदुम माइ लेदुना चटपसे अदुम तौरिबनी नोंमगी अहिंगी नुमितनी नुमित असिदि नोंग यामना कन्ना चुरमी लेहाउनुदी असिगुंबा अनाबसि मतम कुइना हरुद्रबनी ममा मपा अनिसु नुंगाइना तुमली अदुबु इथा थजदना अहिंग नोंजाइ मतम योरकपसिदनी लेहाउनु तुमलमदगी मागी ममिल असे याम थुना पांगथोरए अदुगा फंगलांगी अकोइबसिंगदा कोइना कोइना येंगबा हौरए मसिदगी पंथदे ngahaktingi matungda phamungdagi mahak yam thona kumtharei mama mapa anigi ka adom tamna changkhre makhoigi su phamung tongan tongan thai mapana nakalamada aduga mama na sum nakalamda tummani mama adugi kangkhan khanjilibado tamna haidokle lehaununa mamit ase irang langma makhai mama adugi tumliba moong mataw ase lehaununi yamna munni yengi masidagi mikup kharegi tungdadi mahangna kari wakhal khalurabna khangde मंगोंद चंगलिबा लाई सरोय अदुना ओहलिब्रा ममा सिग मखोरी सिदा महंगनि यामना कन्न चप्पा होरे ममा सिसु असुमना इसिसिना तुमनिंगे मतम सिदा खौरी सिदा यामना कन्न चपसिलकपसिदि ममा से शोर फुल्ला माले मखोंग असि फिरिंग फिरिंग कावरगा हेक्ता लोक कंखो खुबगी मोंगदोना तोरे ममिल असे खजक्तंग पांगथोरक मतम सिदा मचानुपि लेहाउनुना मंगोना तौरबा मोंग मतौसे ममानासु उरे अदुबु लावबदि ngamdre यामना कन्न चपखिबसिना लोक असी खुरग खोंग असे कन्न कन्न कावब होरे मसिदगी मपाबुंग असिसु असुमना तोरक मतम असिदा नाहेबगुम नम्मगुम तौब मतौ असे मपाबुंग सिगी मनाकुं स्तारकपदगी यामथुना मपाबुंग असे मिकअप थोरे मिकअप हेक थोरकपगा असोम नाकन्न तौरिबा ओइरबा मोंग मतौ असे मपाबुंग असिना उरे महंगनि यामथुना चंगी अदुगा मचानुपिगी चपलिबा खुटलसे थादोकनबा इबेमा अदु तौनुसे नंगी नमाने अदु तौनुसे हादुना मपाबुंग सिना चिंथोई अदुबु ngamdre लेहाउनुसे नुपी ओइजबा तारबसु मंगोंदा चंगलिबा सरोय असिगी मतिक मयाइना हाइगदरा असुकी मतिक मपांगन कनबी हाबदो ओइरमी मपासिना फनकना चिंथोकनबा मुक्थोकनबा होनरबसु ngamdabगी मोंग मतौमदो ओरे मसिदगी पांबै लेत्रबा मपासि करि तौगनी कुइथबा तारबदी ममासि खुदोंथिबा तागदरबनी मागी नुपी असिबु कन्नबगिदमक्ता मपाबुंग सिना पांबैयम सिनरे करी पांबै मचानुपी असिगी मखोक वाइदा खापु कन्न करिगम पोषक अमखना थारमी मसिदगी मचानुपी असि लेखथरक्तुना ताखिरमी ममा से अदुमना मागी मखोरी चोलमसे हेक थादोकिबा मतम मसिदा यामना कन्न वाना सोर कन्न कन्न होली बाकी नुपीदा यामना पाखना नुपासिना नंग किसुम तौद्रब नत्रा किसुम खुदोंथिबा तौद्रब नत्रा हादुना हंगली अदुबु मागी नुपी असे वा खुम ngamdre ngakpudi nomduna kisum tौद्रे हारी यामथुना मागी नुपी सिंखलई अदुगा मचानुपीना तारिबदुगी नाकन्द खरा लाम लेबलरे इबानी असुम लेबदि यारोय लाव इबानी चलग लेकाइगी मिसिंग पुलावरसे लेकाइगी मिसिंग कौरसे अदुगा ओजा माइबदुगी युमदसु अखोय चनब तौसी ममाना महारे इचानुपीसिदि मतोम थलंब यागदरा हे असुम लेरिंगी मतवसिदा करमना अखोयना माबु संलग लेगनी लेकाइगी मिसिंग कौसी मखोयबु मपानग संगनसी अखोयना कौबु चसी हादुना मपासिना पाखत पखन हाइररी मसिदगी मतै मनाव अनिसे यामथुना मपान थोरकलमी अदुगा युमथंगनबा लेकाइगी मिसिंग मखोय तानब कन्न कन्न लावख्रे कन्न कौख्रे नोंग यामना कन्न चुबा ओइबनिना अहानबा अमुरक अनिरक कौबदा तानरमदे अदुबु हंजिन तोयना कौरकपदगी ताबमी यावर माले चेंथोनरई मखोयसु खंगी लावरिबा तौरिबा खुदिमसिंग असे लेहाउनुगिदमक्ता ओरकमनि हाबसे मखोयनसु मतै मनाव अनिसिदा लेहाउनु मुकेदोरे हाबनो हादुना हंगे लेहाउनु मपाना ngasidi icanupise yamna sathiba matau mu oikre mama phawba masak khangre aisu pakhatpe hembadagi pusak amana ai icanupi ko ora thakre icanupise lekthaduna wan tharaka takre nakhoi ngaktang masidi leyo oja maibado ai kauruge haduna mapa bungsina pakhan hairi matam masida lekai gi miyosingna yani akhoi kauruge mangola sida mayam puna lemino manungdadi akhoi changlagumse करिगुम ज्ञान तारक तारबदी सोदना साथीब मोंग मतौ हाबदो ओरकनी नखोय खरा म ओजाम हाबदो अमुक्त कोरु चलो असुमना मखोय मयाम अमना मंगोन संगना लेररी ममा मपा अनिदी पाखतपना अमुक्त ओइब कैनो मतौई ममागी मखोरी चपखिबगी वरी खुदिमक सिंगपुना लीरी मखोरी से ममी फावबना रमी लेकाय अदुगी खरा अहल ओरब मौसिंगसु थोरई लेहाउनुगी ममा सिने कपलिबा मागी अवाब कया सिदा मखोयना थियमदुना
ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕꯤꯔꯤ ꯂꯤꯕꯤꯔꯤ ꯑꯗꯨꯕꯨ ꯃꯃꯥꯁꯤꯗ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯄꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯔꯤ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗꯗꯤ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯂꯥꯛꯂꯔꯦ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯏꯃꯨꯡ ꯆꯪꯈꯤꯕ ꯅꯠꯇꯦ ꯃꯪꯒꯣꯜꯒꯤ ꯊꯣꯡ ꯑꯁꯤ ꯐꯥꯎꯕ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯂꯩꯍꯥꯎꯅꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯃꯍꯥꯛ ꯋꯥꯟꯊꯔꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯥꯔꯤꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯎꯕ ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯃꯈꯣꯏꯅ ꯄꯨꯟꯅ ꯌꯧꯔꯛꯂꯕ ꯇꯨꯡꯗ ꯃꯪꯒꯣꯜ ꯌꯧꯔꯔꯦ ꯃꯪꯒꯣꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯄꯥꯕꯨ ꯉꯁꯤꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯍꯥꯠꯀꯗꯣꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯣꯏꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯐꯒꯅꯤ ꯍꯥꯏꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯃꯃꯥꯅꯁꯨ ꯀꯞꯂꯔꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯍꯥꯎꯅꯨꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯑꯗꯨꯝ ꯑꯁꯨꯝꯅ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯤꯁꯤ ꯃꯤꯅꯥ ꯇꯧꯕ ꯌꯥꯎꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡꯗ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯡ ꯄꯨꯟꯅ ꯂꯤꯔꯦ ꯏꯃꯨꯡꯒꯤ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯇꯥꯔꯤꯕ ꯉꯁꯥꯏ ꯃꯥꯅ ꯋꯥꯟꯊꯈꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯂꯩꯍꯥꯎꯅꯨꯁꯦ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯅꯤ ꯅꯍꯥꯁꯤꯡ ꯆꯪꯈꯤꯕꯗꯨꯁꯨ ꯂꯩꯇꯦꯅꯦ ꯀꯗꯣꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯆꯤꯡꯅꯕꯒꯨꯝ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯛꯏ ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯗ ꯂꯥꯝꯂꯛꯀꯗ꯭ꯔꯥ ꯃꯈꯣꯏꯗ ꯈꯣꯠꯂꯛꯀꯗ꯭ꯔꯥ ꯆꯤꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯆꯤꯡꯅꯕꯁꯤꯅ ꯃꯈꯣꯏꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯅꯨꯄꯤꯗꯨꯕꯨ ꯊꯤꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯗꯨꯁꯨ ꯌꯥꯎꯅ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯀꯣꯟꯅ ꯊꯪꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯊꯤꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗꯒꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯛꯏ ꯌꯨꯝꯌꯥꯡ ꯃꯊꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯃꯊꯛꯇꯅꯤ ꯂꯩꯍꯥꯎꯅꯨꯅ ꯀꯥꯔꯒ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯝꯅ ꯀꯥꯈꯤꯕꯅꯣ ꯀꯔꯝꯅ ꯑꯁꯨꯝ ꯂꯩꯔꯝꯂꯤꯕꯅꯣ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯥꯅ ꯃꯊꯛ ꯑꯗꯣꯝꯗꯒꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯊꯔꯛꯄ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯦ ꯍꯧꯗꯨꯅ ꯄꯥꯈꯠꯇꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕꯅ ꯈꯥꯝꯃꯤ ꯆꯦꯟꯊꯣꯛꯀꯅꯨ ꯍꯥꯏ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯅꯣꯛꯄ ꯑꯃꯗꯤ ꯋꯥꯖꯥꯎꯕꯨ ꯉꯥꯡꯗꯨꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯐꯥꯎꯕ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯠꯂꯣ ꯅꯍꯥꯛꯅ ꯉꯝꯂꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯌꯧꯔꯕꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯑꯁꯦ ꯅꯥꯄꯜ ꯀꯥꯅ ꯃꯈꯧ ꯄꯣꯡꯅ ꯋꯥ ꯉꯥꯡꯂꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯨꯝꯊꯔꯛꯑꯣ ꯅꯍꯥꯛ ꯊꯨꯅ ꯀꯨꯝꯊꯔꯛꯑꯣ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯃꯥꯡꯗ ꯑꯩꯅ ꯀꯌꯥꯔꯛ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯂꯥꯛꯇꯨꯅ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯉꯁꯤꯗꯤ ꯃꯥꯏꯕ ꯑꯩꯒꯤ ꯏꯇꯤꯛ ꯏꯊꯧꯅꯥ ꯑꯁꯤ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤꯁꯨ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯨꯝꯊꯔꯛꯅꯕ ꯃꯥꯅ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯥꯏꯔꯤꯕꯁꯤꯅ ꯆꯥꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯁꯤ ꯃꯊꯛꯇꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯄ ꯆꯣꯡꯊꯔꯛꯄ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯑꯋꯥꯕ ꯑꯅꯥꯕ ꯐꯥꯎꯗꯕ ꯃꯈꯩ ꯃꯥꯅ ꯇꯧꯔꯨꯕ ꯃꯇꯧ ꯑꯁꯤꯗ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯃꯅꯤꯗꯤ ꯀꯤꯅ ꯆꯦꯟꯊꯣꯛꯈꯤꯕꯅꯤ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯦꯟꯅ ꯀꯤꯅꯔꯝꯃꯤ ꯀꯩꯁꯨꯝ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅꯤꯅ ꯋꯥꯔꯤ ꯂꯤꯔꯤ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯃꯥꯒꯤ ꯊꯕꯛ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯍꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯅ ꯍꯦꯛ ꯆꯣꯡꯊꯔꯛꯄꯒ ꯃꯈꯣꯏ ꯃꯊꯧꯅꯥ ꯐꯕ ꯈꯔ ꯑꯃꯅꯗꯤ ꯅꯨꯄꯤꯁꯤ ꯇꯥꯞ ꯐꯥꯈ꯭ꯔꯕꯅꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤꯗꯃꯛꯇ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯇꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯊꯕꯛ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤ ꯃꯥꯕꯨ ꯐꯥꯔꯤꯕꯁꯦ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯏꯃꯨꯡꯗ ꯊꯕꯛ ꯍꯧꯔꯝꯕꯗꯒꯤ ꯃꯥꯡꯒꯣꯜ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯍꯜꯂꯒ ꯃꯥꯡꯒꯣꯜꯗ ꯃꯥꯕꯨ ꯄꯨꯜꯂꯒ ꯊꯝꯂꯒ ꯑꯁꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯐꯠꯇꯕꯁꯦ ꯇꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯍꯩꯔꯕ ꯃꯥꯅꯁꯨ ꯇꯝꯖꯔꯕ ꯃꯍꯩ ꯀꯌా ꯑꯃꯒꯤ ꯃꯇꯦꯡꯅ ꯁꯥꯔꯣꯏ ꯑꯁꯤ ꯅꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯥꯗ ꯆꯪꯗꯅꯕ ꯑꯃꯗꯤ ꯁꯥꯔꯣꯏ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯅꯣꯡꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄꯁꯨ ꯅꯠꯇꯦ ꯌꯦꯡꯂꯤꯕ ꯑꯇꯩꯁꯨ ꯂꯩꯍꯥꯎꯅꯨꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯁꯦ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯤꯕꯅꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯗꯅ ꯀꯥꯟꯅꯗꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯤꯕꯒꯤ ꯃꯇꯧ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯤ
ꯑꯁꯨꯝꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯇꯨꯡ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯔꯕ ꯇꯨꯡ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤ꯫ ꯅꯣꯡ ꯆꯨꯔꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯇꯝꯊꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯂꯩꯍꯥꯎꯅꯨꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯁꯥꯔꯣꯏ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯊꯣꯔꯛꯂꯦ꯫ ꯊꯣꯔꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ, ꯑꯩ ꯆꯠꯂꯒꯦ, ꯑꯩꯕꯨꯗꯤ ꯂꯣꯏꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯁꯥꯔꯣꯏ ꯑꯁꯤꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗꯤ ꯑꯇꯩꯅꯗꯤ ꯎꯕ ꯅꯠꯇꯦ, ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯈꯛꯇꯅ ꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯀꯥꯎꯒꯅꯨ꯫ ꯂꯧ, ꯑꯩꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯁꯥꯔꯣꯏ ꯑꯁꯤ ꯃꯥꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯔꯣꯏ ꯑꯁꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯂꯩꯍꯥꯎꯅꯨꯗꯤ ꯋꯥꯟꯊꯔꯒ ꯇꯥꯍꯧꯔꯤ꯫ ꯃꯤ ꯑꯇꯩꯗꯤ ꯀꯅꯥꯝꯇ ꯂꯥꯛꯒꯅꯨ, ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯩ ꯊꯣꯛꯀꯦ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯁꯥꯔꯣꯏ ꯑꯁꯤ ꯀꯧꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯒꯥꯟ ꯃꯆꯤꯜ ꯑꯁꯤ ꯌꯧꯔꯕ ꯇꯨꯡꯗ ꯁꯥꯔꯣꯏ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯑꯃꯗꯤ ꯃꯥꯕꯨ ꯉꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯃꯗ ꯃꯍꯥꯛꯅ ꯊꯕꯛ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯣꯏ ꯑꯁꯤ ꯃꯥꯅ ꯃꯃꯥꯡꯗ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯕ ꯇꯥꯔꯕꯁꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯥꯏꯊꯤꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯅꯕ ꯄꯥꯝꯕꯩ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯔꯣꯏ ꯑꯁꯤ ꯃꯁꯥ ꯀꯟꯖꯅꯕ, ꯃꯁꯥ ꯅꯥꯟꯊꯣꯛꯅꯕ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯕꯁꯨ, ꯃꯥꯅ ꯂꯣꯠꯂꯕꯁꯨ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯃꯃꯥꯡꯗ ꯇꯧꯗꯕ, ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯔꯨꯗꯕ ꯃꯥꯅ ꯁꯥꯟꯅꯕ ꯁꯥꯔꯣꯏꯁꯨ ꯂꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯁꯥꯟꯅꯕ ꯁꯥꯔꯣꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯥꯔꯣꯏ ꯑꯁꯤ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ, ꯃꯥꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅꯅꯤ ꯐꯠꯇꯕ ꯁꯥꯔꯣꯏ ꯑꯁꯤꯅ ꯐꯅ ꯀꯟꯅ ꯂꯣꯠꯂꯕꯁꯨ, ꯐꯅ ꯀꯟꯅ ꯆꯦꯜꯂꯕꯁꯨ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯊꯥꯗꯣꯔꯛꯄ ꯁꯥꯔꯣꯏꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯕ, ꯃꯥꯕꯨ ꯐꯥꯒꯗꯕꯒꯤ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯁꯥꯔꯣꯏ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ, ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯁꯥꯔꯣꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛꯁꯨ ꯑꯣꯏꯔꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯊꯥꯗꯣꯛꯇꯨꯅ ꯃꯥꯕꯨ ꯐꯥꯅꯅꯕ, ꯃꯥꯕꯨ ꯂꯥꯛꯅꯅꯕ, ꯃꯥꯕꯨ ꯅꯩꯅꯕ ꯍꯣꯠꯅꯔꯕ ꯇꯥꯔꯕꯁꯨ ꯁꯥꯔꯣꯏ ꯑꯁꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯈꯤꯕ ꯆꯦꯟꯕꯁꯤꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯇꯥꯜꯍꯜꯂꯤꯕ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯇꯥꯟꯖꯥ ꯑꯣꯏꯁꯤꯜꯂꯛꯈꯤ꯫ ꯂꯩꯍꯥꯎꯅꯨꯗ ꯆꯪꯂꯝꯕ ꯂꯝꯂꯛꯀꯤ ꯐꯠꯇꯕ ꯁꯥꯔꯣꯏ ꯑꯁꯤꯃꯛꯇꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯟꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯃꯍꯥꯛ ꯄꯥꯏꯈꯤꯕꯅꯤ, ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯇꯥꯔꯛꯂꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯐꯪꯅꯕ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯥꯏꯕ ꯂꯨꯄꯣ꯫ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯁꯥꯖꯦꯜ ꯆꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯣꯟ ꯈꯔꯁꯨ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯕ ꯑꯣꯖꯥ ꯂꯨꯄꯣꯅꯤ꯫ ꯁꯥꯊꯤꯅ ꯃꯃꯤꯡ ꯆꯠꯄ, ꯌꯥꯝꯅ ꯐꯥꯎꯔꯕ ꯑꯃꯥꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯤꯒꯤꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯣꯡꯁꯨ ꯍꯥꯡꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯁꯨꯝ ꯊꯣꯔꯛꯄꯅꯤ꯫ ꯅꯣꯡ ꯉꯟꯐꯨꯡ ꯇꯧꯔꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯗꯤ ꯊꯣꯛꯂꯛꯄ ꯆꯠꯅꯕꯗꯤ ꯇꯧꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯇꯧꯐꯝ, ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯐꯝ ꯃꯇꯦꯛ ꯃꯆꯤ ꯃꯔꯨꯝ ꯑꯃ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤ ꯃꯣꯟꯁꯣꯡ ꯑꯣꯏꯅ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯎꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯔꯤꯕ ꯁꯥꯔꯣꯏꯁꯤꯡꯅ ꯀꯟꯅ ꯅꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯇꯥꯕ ꯍꯧꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯉꯁꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯇꯞꯅ ꯃꯣꯟꯁꯣꯡ ꯑꯗꯨꯒꯤ ꯃꯔꯛꯂꯣꯝꯗ ꯃꯍꯥꯛ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯁꯥꯔꯣꯏꯁꯤꯡ ꯄꯪꯂꯥꯡꯗ ꯂꯥꯡꯕ, ꯅꯣꯛꯈꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯡꯂꯤꯕꯅꯣ, ꯀꯗꯣꯝꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗꯗꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯎꯔꯔꯦ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯅ ꯊꯦꯡꯅꯗ꯭ꯔꯤꯕ ꯇꯣꯉꯥꯟꯕ ꯁꯥꯔꯣꯏ ꯑꯃꯈꯛ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯟꯅ ꯂꯣꯏꯅꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯌꯨꯝꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯑꯋꯥꯕ ꯄꯤꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯤꯕꯁꯤ ꯑꯣꯖꯥ ꯂꯨꯄꯣ ꯑꯁꯤꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯑꯣꯖꯥ ꯂꯨꯄꯣ ꯑꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤ ꯂꯝꯗꯒꯤ ꯀꯔꯝꯅ ꯂꯥꯛꯂꯤꯕ ꯁꯥꯔꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯕꯨ ꯇꯥꯜꯂꯛꯂꯤꯕ ꯑꯇꯣꯞꯄ ꯈꯨꯜ ꯑꯗꯨꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯁꯥꯔꯣꯏ ꯃꯌꯥꯝ ꯑꯃꯅ ꯂꯥꯡꯕꯁꯤ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯍꯟꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯪꯂꯛꯈꯤꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯍꯧꯖꯤꯛꯀꯤ ꯂꯝꯂꯛꯀꯤ ꯐꯠꯇꯕ ꯁꯥꯔꯣꯏ ꯑꯁꯤ ꯌꯨꯝꯁꯤꯜꯂꯒ ꯃꯈꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤꯕꯁꯤꯗ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯞꯅ ꯆꯠꯂꯛꯏ꯫ ꯁꯥꯔꯣꯏ ꯑꯁꯤꯒ ꯑꯣꯖꯥ ꯃꯥꯏꯕꯁꯤꯒ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯑꯇꯣꯞꯄ ꯂꯥꯡꯂꯤꯕ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯡꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ
ꯁꯥꯔꯣꯏ ꯑꯁꯤꯕꯨ ꯋꯥꯍꯪꯂꯛꯏ꯫ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯔꯤ ꯂꯝꯒꯤ ꯁꯥꯔꯣꯏꯅꯣ? ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯩꯅ ꯎꯗ꯭ꯔꯤ, ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯀꯅꯥ ꯇꯥꯏꯕꯪ ꯃꯤꯗꯒꯤ ꯆꯥꯛꯊꯥꯛ ꯇꯥꯜꯂꯨꯕ, ꯑꯗꯨꯒ ꯀꯅꯥ ꯁꯥꯔꯣꯏꯒ ꯅꯍꯥꯛꯀ ꯌꯦꯡꯊꯤꯅꯕ ꯌꯥꯎꯕꯗꯒꯤ ꯅꯪꯅ ꯁꯨꯝ ꯆꯦꯜꯂꯛꯇꯨꯅ ꯁꯤꯗ ꯂꯣꯠꯂꯤꯕꯅꯣ? ꯅꯔꯣꯟ ꯆꯨꯝꯃꯨ, ꯅꯪꯒꯤ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯍꯪꯉꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯌꯥꯝꯅ ꯑꯐꯥꯎꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯁꯥꯔꯣꯏ ꯐꯠꯇꯕꯁꯤꯅ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯈꯪꯂꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛꯇꯤ ꯑꯊꯥꯞꯄ ꯆꯤꯡꯒꯤ ꯂꯝꯗꯒꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯠꯂꯕ, ꯑꯩꯅ ꯅꯤꯡꯇꯝꯅ ꯁꯥꯟꯅꯔꯤꯉꯩ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯈꯣꯏ ꯈꯔ ꯑꯃ ꯂꯝ ꯌꯦꯡꯉ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯆꯪꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯃꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯃꯇꯝ ꯀꯨꯏꯔ ꯂꯩꯔꯛꯄ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯌꯦꯡꯂꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯐꯠꯇꯕꯗꯨꯅ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ, ꯑꯩꯕꯨ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯛꯄ꯫ ꯃꯥꯅ ꯁꯥꯔꯣꯏ ꯊꯥꯔꯛꯇꯨꯅ ꯑꯩꯕꯨ ꯇꯥꯜꯂꯛꯄꯗꯒꯤ ꯑꯩ ꯂꯣꯠꯄ ꯂꯥꯛꯄꯅꯤ꯫ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯐꯠꯇꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕ, ꯑꯩꯒꯤ ꯑꯅꯤꯡꯕꯗꯨ ꯃꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯗꯕ, ꯃꯈꯣꯏꯅ ꯍꯟꯗꯅ ꯑꯩꯕꯨ ꯂꯥꯛꯅꯅꯕ, ꯑꯩꯕꯨ ꯋꯥꯍꯟꯅꯕ ꯍꯧꯖꯤꯛꯀꯤ ꯐꯠꯇꯕ ꯃꯥꯏꯕꯗꯨꯅ ꯑꯩꯕꯨ ꯍꯟꯗꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯩꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯂꯨꯄꯣꯗꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯟꯈ꯭ꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕ ꯂꯨꯄꯣꯅ ꯍꯥꯏꯔꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯥꯏꯖꯔꯕꯅꯤꯅ ꯑꯩ ꯅꯪꯕꯨ ꯀꯟꯕꯤꯔꯒꯦ꯫ ꯑꯩꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯇ ꯇꯧꯍꯜꯂꯔꯣꯏ꯫ ꯅꯍꯥꯛ ꯅꯪꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯀꯗꯔ ꯑꯃ ꯇꯧꯔꯛꯏ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯤ ꯆꯍꯤ 2 ꯐꯥꯔꯛꯂꯦ꯫ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯉꯥꯡꯂꯛꯀꯅꯤ, ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯟꯗꯅ ꯑꯋꯥꯕ ꯇꯥꯍꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯃꯗꯨꯅ ꯑꯩ ꯈꯨꯗꯣꯡ ꯊꯤꯒꯅꯤ꯫ ꯌꯥꯔꯒꯗꯤ ꯑꯩꯍꯥꯛ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯣꯖꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯑꯩꯁꯨ ꯈꯔ ꯂꯩꯕ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯂꯨꯄꯣ ꯑꯐꯕ ꯃꯤꯅꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯊꯗꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯋꯥ ꯍꯥꯏꯖꯔꯛꯄꯁꯦ ꯃꯍꯥꯛꯅ ꯌꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯅꯕ ꯃꯥꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯂꯨꯄꯣꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯕꯅꯤꯅ ꯐꯖꯅ ꯂꯩꯃꯤꯟꯅꯧ, ꯃꯍꯥꯛꯁꯨ ꯅꯈꯣꯏꯒꯨꯝꯕ ꯉꯥꯛꯇꯅꯤ, ꯅꯈꯣꯏ ꯃꯁꯦꯟ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯃꯥꯕꯨꯁꯨ ꯂꯣꯏꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅꯁꯨ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯗ ꯆꯦꯛꯁꯤꯟ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯕ, ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯁꯥꯗ ꯅꯈꯣꯏꯅ ꯆꯥꯛꯊꯥꯛ ꯇꯥꯟꯕ ꯌꯥꯔꯣꯏ, ꯅꯈꯣꯏ ꯆꯪꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ, ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯗꯤ ꯋꯥꯈꯜ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯇꯤ ꯇꯣꯉꯥꯟꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃ ꯁꯤꯖꯤꯟꯅꯕꯗꯧꯅ ꯇꯧꯔꯤ, ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯟꯕꯗꯧꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯀꯨꯏꯔꯦ ꯃꯈꯣꯏ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯁꯨ ꯃꯈꯣꯏ ꯁꯥꯔꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯔꯤ, ꯑꯗꯨꯒ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯒꯤꯁꯨ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯉꯝꯅꯅꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯛꯊꯥꯛ ꯄꯤꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯂꯨꯄꯣꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯗꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯦꯟꯕꯗꯧꯅ ꯇꯧꯔꯤ꯫ ꯃꯈꯣꯏ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯥꯕꯗꯧꯅ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯈꯟꯅꯕꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯀꯣꯟꯅ ꯊꯪꯗ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯈꯟꯅꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯈꯪꯂꯛꯄꯅꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯒ ꯃꯈꯣꯏ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯀꯧꯁꯤꯜꯂꯒ ꯃꯈꯣꯏ ꯋꯥ ꯍꯥꯏꯅꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯂꯝꯒꯤ ꯁꯥꯔꯣꯏꯅꯤ ꯍꯥꯏꯗꯨꯅ ꯇꯥꯊꯤꯅ ꯇꯧꯕꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯩ, ꯃꯈꯣꯏꯅ ꯑꯩꯕꯨ ꯋꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯅꯪꯒꯤꯁꯨ ꯂꯩꯕ ꯌꯥꯕ ꯅꯪꯒꯤ ꯂꯝ ꯑꯃ ꯑꯩꯅ ꯄꯤꯒꯦ꯫ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛ ꯂꯩꯌꯨ, ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡꯗꯤ ꯅꯍꯥꯛ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯗ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯃꯛꯅꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯄꯥꯝꯂꯤꯕꯁꯨ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯩꯐꯝ ꯑꯃ ꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤꯁꯨ ꯃꯐꯝ ꯑꯁꯤꯒꯨꯝꯕ
ꯃꯐꯝ ꯑꯁꯤꯒꯤ ꯃꯥꯟꯅꯕ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯃꯣꯟꯁꯣꯡ ꯑꯃꯗ ꯃꯥꯒꯤ ꯂꯩꯐꯝ ꯄꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯀꯌꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯑꯃꯨꯛ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗ ꯍꯥꯏꯔꯔꯦ, ꯃꯍꯥꯛꯀꯤ ꯑꯥꯗ ꯂꯩꯃꯤꯟꯅꯕ ꯁꯥꯔꯣꯏ ꯈꯔ ꯃꯥꯏ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯅꯣꯡꯃꯁꯨ ꯄꯥꯎ ꯇꯝꯅꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅꯁꯨ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯥꯒꯤꯗꯃꯛꯇ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯄ ꯁꯥꯔꯣꯏꯁꯤꯡꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯔꯦ ꯍꯧꯖꯤꯛꯀꯤ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯀꯣꯛ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯤꯟꯕꯁꯤꯅ ꯃꯈꯣꯏꯒ ꯐꯖꯅ ꯂꯣꯏꯅꯕ ꯄꯨꯟꯕꯗꯤ ꯄꯥꯛ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯉꯝꯅꯕ ꯆꯥꯛꯊꯥꯛꯇꯤ ꯑꯗꯨꯝ ꯄꯤꯔꯤ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯤ, ꯑꯗꯨꯒ ꯑꯅꯧꯕ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇꯗꯤ ꯃꯍꯥꯛ ꯄꯥꯛ ꯆꯠꯂꯝꯗꯦ꯫ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯅꯁꯨ ꯆꯥꯛꯊꯥꯛꯇꯤ ꯑꯩꯗ ꯇꯥꯜꯂꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅꯁꯨ ꯃꯥꯒꯤ ꯊꯕꯛꯇ ꯀꯔꯤꯒꯨꯝꯕꯗ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯃꯥꯕꯨ ꯀꯧꯕ ꯅꯠꯇꯅ ꯑꯗꯨꯝ ꯃꯇꯝ ꯈꯔꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗꯦ, ꯃꯈꯣꯏ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯦꯡꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯍꯧꯔꯛꯈꯤ꯫ ꯀꯔꯤ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧ? ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯝꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯀꯔꯤ ꯊꯕꯛ? ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯑꯇꯣꯞꯄ ꯁꯥꯔꯣꯏꯁꯤꯡꯅ ꯆꯪꯗꯨꯅ ꯆꯥꯛꯊꯥꯛ ꯇꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯍꯧꯔꯛꯏ꯫ ꯅꯣꯡꯃꯗ ꯃꯤ 5-10ꯗꯒꯤ ꯇꯥꯗꯅ ꯑꯁꯨꯝꯅ ꯂꯥꯏ ꯇꯣꯡꯕ ꯂꯥꯏ ꯆꯪꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ ꯂꯨꯄꯣꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯂꯝ ꯑꯁꯤꯁꯨ ꯈꯔ ꯆꯥꯎꯕꯅꯤꯅ ꯑꯃꯥꯏꯕꯁꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯅꯠꯇꯦ, ꯃꯥꯏꯕ ꯃꯁꯥ ꯃꯔꯦꯡ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯔ ꯍꯦꯟꯅ ꯁꯥꯊꯤꯕ, ꯈꯔ ꯍꯦꯟꯅ ꯈꯪꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯂꯝꯁꯤꯡꯗ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏꯁꯤꯡ, ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯈꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯥꯟꯕ, ꯃꯈꯣꯏꯅ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯏ꯫ ꯃꯥꯏꯕ ꯑꯇꯣꯞꯄꯁꯤꯡꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄ ꯌꯥꯕ ꯇꯥꯟꯊꯣꯛꯏ, ꯑꯗꯨꯝ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯝ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗꯗꯤ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯄꯥꯛ ꯍꯧꯗꯦ꯫ ꯑꯇꯣꯞꯄ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯂꯝꯁꯤꯡꯗ ꯑꯗꯨꯝ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃꯗꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯂꯩ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯇꯣꯞꯄ ꯂꯝꯗ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯄꯥꯎ ꯇꯥꯔꯛꯄꯗꯒꯤ ꯃꯥꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯇꯝꯅꯔꯦ, ꯄꯥꯕꯨꯡ, ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯂꯝꯁꯤꯡꯗ ꯍꯧꯖꯤꯛꯁꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯌꯥꯝꯅ ꯊꯣꯛꯄ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯆꯪꯕ ꯆꯥꯛꯊꯥꯛ ꯇꯥꯟꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯇꯧꯏ ꯄꯥꯕꯨꯡ꯫ ꯑꯇꯣꯞꯄ ꯃꯥꯏꯕꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯑꯩ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯑꯩꯅꯁꯨ ꯅꯨꯄꯤ ꯑꯃ ꯆꯪꯕꯗꯒꯤ ꯑꯗꯨꯁꯨ ꯌꯦꯡꯂꯛꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯝꯃꯤ꯫ ꯃꯄꯥꯕꯨꯡꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯁꯤꯒꯨꯝꯕ ꯑꯃꯥꯏꯕꯒꯤ ꯊꯕꯛ ꯌꯥꯎꯕꯁꯤ ꯌꯥꯝꯅ ꯁꯥꯎꯏ, ꯉꯥꯡꯂꯝꯃꯤ꯫ ꯅꯪꯅ ꯅꯊꯧ ꯂꯩꯇꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯗ ꯇꯨꯃꯤꯟ ꯆꯠꯇꯗꯅ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯅ ꯉꯥꯡꯉꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯃꯤ, ꯄꯥꯕꯨꯡ, ꯑꯗꯨꯕꯨ ꯍꯥꯏꯕ, ꯄꯥꯕꯨꯡꯅ ꯄꯥꯎ ꯇꯥꯗꯕꯒꯤꯅꯤ, ꯑꯩꯈꯣꯏꯒ ꯁ꯭ꯋꯥꯏꯗ ꯌꯧꯗꯕꯒꯤꯅꯤ꯫ ꯑꯇꯣꯞꯄ ꯃꯇꯥꯏ ꯑꯣꯏꯕ ꯂꯝꯁꯤꯡꯗꯗꯤ ꯍꯧꯖꯤꯛ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯑꯃꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯥꯛꯊꯥꯛ ꯇꯥꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯋꯥꯕ ꯑꯣꯏꯍꯜꯂꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯄꯥꯕꯨꯡꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯊꯕꯛꯇꯤ ꯑꯩꯅ ꯇꯧꯒꯅꯤ, ꯑꯩꯉꯣꯟꯗ ꯄꯥꯎ ꯂꯥꯛꯇ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯇꯥꯔꯕꯗꯤ ꯄꯥꯎ ꯌꯥꯝꯅ ꯂꯥꯛꯄ ꯌꯥꯏꯗꯅ꯫ ꯑꯗꯨꯒ ꯀꯩꯁꯨꯝ ꯍꯩꯗꯕ, ꯀꯩꯁꯨꯝ ꯈꯪꯗꯕ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯊꯕꯛ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯑꯃꯥꯏꯕ ꯇꯝꯂꯤꯕ? ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯍꯣꯠꯅꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯦ ꯋꯥ ꯑꯃꯇ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯌꯥꯔꯦ ꯆꯪꯉꯣ, ꯑꯩ ꯄꯥꯎ ꯈꯔ ꯂꯧꯅꯕ ꯇꯧꯒꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯀꯅꯥꯝꯇ ꯊꯣꯛꯍꯜꯂꯛꯀꯅꯨ, ꯑꯩ ꯊꯕꯛ ꯈꯔ ꯇꯧꯒꯦ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯃꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯂꯨꯄꯣꯅ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯊꯕꯛ ꯈꯔ ꯍꯧꯔꯛꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯩꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅꯁꯨ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯂꯩꯔꯣꯜ ꯑꯁꯤ ꯀꯥꯏꯔꯔꯦ꯫ ꯀꯅꯥꯅ ꯀꯥꯏꯍꯜꯂꯤꯕ? ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯌꯥꯝꯅ ꯐꯤꯡꯅ ꯅꯨꯄꯥ ꯑꯃ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯄꯗꯒꯤ ꯂꯩꯔꯣꯟ ꯀꯥꯏꯈꯤꯕꯅꯤ꯫ ꯅꯨꯄꯥꯁꯦ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯃꯛꯀꯤ ꯃꯤꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯝꯗꯒꯤꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯂꯨꯄꯣꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯥꯖꯕꯗꯒꯤ ꯃꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯥꯅ ꯂꯥꯛꯄꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯆꯕꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯂꯝ ꯑꯁꯤ ꯈꯔ ꯍꯦꯟꯅ ꯁꯥꯡꯕꯅ ꯃꯥꯅ ꯃꯇꯝ ꯑꯁꯤ ꯈꯔ ꯆꯪꯈꯤꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯃꯤꯠ ꯎꯏꯁꯤꯜꯂꯝꯕ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯝꯕꯁꯤ ꯂꯦꯞꯂꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯂꯨꯄꯣꯅ, ꯀꯩꯗꯧꯔꯦ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕ ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ
नुपासिना इपा पाखना इफिंग फिंगना अइगी नुपीदो कइनुमता होरे ओजा अइगी युमदा अमुक्ति चलुसे अइगी नुपीदो अमुक्ति येंबियु मागी मतवदो मयाम चुंगुलकना फनबा ngamdre ओजा अमुक्ति येंबियु हादुना माने यावना पाखन हाइजरमी ओजा माइबिसिना लमदि कदाइ वादुना हादुना हंगम मतम असिदा लमदि खरा लाबले यामना फिंगनो ओजा माइबिसिदि मियामगी थबक तौबनिना मागी लाइरोल लोसिंख्रे अदुगा मागसु साइकल लमा तोंगदुना होजिकी हाइरब लम मसि तम चलमे मफम मसि यौररे मफम मसि हेक यौबगा माना हेक येंगो मतम मसिदि नुपी अदुगी मसादा संगलिब सरोय असे अतै कनासुना लमद्रे ngasai gi mana kan bikiba ahan ma thena ki balam ki saroi adu gi kanglup singi saroi makhallamu urami madu orambadigi oja maib si yanu ngakre e masidi ai glamda masida thokpa saroi natina karamna atopa lam gi saroi karam la libano oja maiba hen ngakre nupi asigi nupa sida nak nupi di kadai kadai chatlubano asumna tawbadi handakisin ahan bara haduna wa hangli hangna magi thabak sing lo shili नुपासिना खुमे अइगी नुपीद नते ओजा होजिकसे अखोय खुलसिदा पाक्तंगना तोरा तुबगी मोंग तोरबनी अइगी नुपीदी ngasi होरकपनी ममांगददी हुमनी मरनीगी ममांगदा असुमना तौबा कया अमा यावरे होजिकसु अतोप अतोप माइबसिंगना येंगलिबनी होजिक अखोय लमदा मसिदा अमाइबसु मरांग कायना लैत्रे अमाइबसिंग यामा थबक चिनबा हाबदु ओइरे हादुना माना थवाई यामा नुंगाइतना वरी कया अमा तमले असुमना ओजा माइबसे वरी असी तारब तुंगदा कइनु हरसिबा होजिक लमदम असिदा मियोय कयामुक सुरबा मतम असिदा नुपादुना तंलकपदा मियोय कुंथानी फुकी मथक्ता चंगले हादुना पाउतमए वासि ताब ओजा माइबा कोकचाउबी कारे ए अदुति करमना मसिदगी ओजा माइबसिना मागी आहाइबा माहि पांगल सिजिनदुना नुपी असिबदी मागी मसादा चंगलेबसे कन्नबो होनकी ओजा माइबसिना सारोय असे तांथोखरे तांथोक्लब तुंगदा महक याम थुना लाए अदुगा महकसे साइकल थौना युमदा हलक मतम असिदा महक तफुम लखुम खंगद्रे लंबी मताई सिदा माना कनबीकिबा सारोइसिंग अदुगी कंगलुप कया अमनि माबु योमदुना माबु तालकपदुना लक्नबदुना तौररि ओजा माइबसिना साइकल से थोरमदि खामे अदुगा माना हाय करिगिनो नखोइना एबु सिंगनबदि एबु सितबदि नखोइ ऐ कनानु खंगदबरा वादो हरक मतम असिदा सारोइसिंग सिना माबु कैसुम लैतना खनख्रे महकपु हन्दना वाहल्लगे हाबिगी मोंग मतौ कया मतोरे असुमना अदुम लक्नबा अदुम वाहनगदबगी मोंग मतौ कया मतोरपदगी ओजा माइबसिना सावबि यामने हेलदुना माकी अरोइबि थाना सावबि हेलपदगी मागी माहि कया अमलुनना मंगोंदा पुजरलिबा असेंग इसिंग मागी खुलाइसिंग पोसेसिंग सिना होजिकी मफम मसिदा चाइथोरप मतम मसिदा सारोइसिंग से मफम मसिदगी हौदना पाइनखी अदुबु खरा मक थौरबसु अमुक तालकपा अमुक लक्नबसे तत्तना तौखी ओजा माइबि सावबना यामने हेले मसिदगी माक पंथदे मागी लैरिबा सारोइसिंग अदुगी मनाक तमना माकती युमना चंगदब मखै माक लाअमे अदुबु नुमिदांगी मतम मसिदा मफम मदु योरको मतमदि यामना साथीबा तमथिबा मतौ हाबदो हेक ओइरमे करी ओरमलिबा मागी लोइनरिबा मागी सारोइसिंग अदुगी लैफम मदुदि ngasai fatraba saroising asina loina khudum chanchilamle makoina hanagi leiriba saroising asibasu maithiba piduna makoibu wahanduna phajin punsilaga thambagi matau kaya ama oja maibisigi mittu urame masigi matau si ubada oja maibi yamna ngakre saroising se amata lengmangalamtre magi saroising dudi aduga ngasai mana kanbikiba mana yokpikiba lamleki saroi asina mayai asida leiraga माना नापल कान ओजा माइब चनलक मतमदा चंगला उलाव हादुना कौररी ओजा माइबा माब उबदि यामना सावररे मसिगी मोसोंग सिदा सारोय असुकी मतिक मरांग कायना लेरमले करम तौना ओइरिबनो करम चंगलखिबनो ओजा माइबा वखल ता हौद्रे होजिक्ति ओजा माइब सिबसु माग लेरिब सारोयसिंग सिना फाजिल्ले अदुगा होजिकी सारोय सिना मखौ पोंगना हाइकी नंगी सारोयसिंग सिना अइबु यामना सिंगनकी अइबु याम ताथितंगना तोखी अइबु उसिकिदे अदुगा ओजा माइबनसु अइबु लमलक्की अतोप लमगी सारोइनि हादुना कया थौसा वसागिते अइबु उसिकिदे मदुगी माहि फोनी ngasi नखोइना फंगलिबसे नखोइना करी तौब ngamगुदरी नंगी खुलगी खुंजा खुदिमा एखोइना नोंग नोंगी चंगलगा चकथाक तानगनी एखोइना तौनिंगबा अनिंगबा पामा तौगनी हादुना ओजा माइबसिदा मखौ पोंगना वा हाइररी ओजा माइबा करी तौनी
ꯃꯥꯒꯤ ꯁꯔꯣꯏꯁꯤꯡ ꯑꯃꯠꯇ ꯃꯊꯧꯅꯥ ꯂꯩꯈꯤꯗ꯭ꯔꯦ ꯂꯣꯏꯅ ꯑꯇꯣꯞꯄ ꯂꯝꯂꯛꯀꯤ ꯁꯔꯣꯏꯁꯤꯡꯅ ꯅꯝꯍꯠꯂꯒ ꯊꯝꯂꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯐꯥꯔꯒ ꯊꯝꯂꯕꯅꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯁꯔꯣꯏ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯂꯝꯗꯝ ꯑꯁꯤ ꯑꯩꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯑꯣꯖꯥ ꯃꯥꯏꯕ ꯅꯈꯣꯏ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯅꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯩꯔꯤꯕ ꯁꯔꯣꯏꯁꯤꯡ ꯑꯃꯠꯇ ꯃꯊꯧꯅꯥ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯅꯝꯍꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯀꯟꯕꯤꯔꯤꯕ ꯅꯪꯕꯨ ꯑꯩꯅ ꯆꯪꯖꯐꯝ ꯄꯤꯔꯨꯕꯒꯤꯗꯃꯛꯇ ꯉꯁꯤ ꯅꯪꯅ ꯑꯗꯨꯃ ꯅꯈꯧ ꯄꯣꯡꯅ ꯉꯥꯡꯂꯕ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯒꯅꯨ ꯉꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯐꯥꯕ ꯇꯥꯔꯕꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗ ꯅꯪ ꯂꯣꯏꯒꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯔꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯣꯖꯥ ꯃꯥꯏꯕꯁꯤꯕꯨ ꯑꯋꯥꯕ ꯄꯤꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕꯁꯤꯕꯨ ꯂꯥꯛꯅꯕ ꯍꯧꯔꯛꯏ ꯃꯥꯏꯕ ꯂꯨꯄꯣ ꯍꯟꯗꯛꯃꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯐꯠꯇꯕ ꯁꯥꯔꯣꯏꯁꯤꯡꯅ ꯂꯣꯏꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯃꯥꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯃꯠꯇ ꯌꯥꯎꯍꯟꯗ꯭ꯔꯕꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯑꯁꯣꯝꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯂꯨꯄꯣꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯍꯥꯛꯁꯨ ꯉꯁꯤ ꯑꯍꯤꯡ ꯑꯁꯤ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯕꯗꯧꯅ ꯇꯧꯏ ꯃꯥꯅ ꯑꯁꯨꯝꯅ ꯇꯨꯝꯕ ꯌꯥꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯥꯁꯤꯒꯤ ꯍꯦꯛ ꯐꯛꯂꯥꯡ ꯃꯄꯥꯟꯂꯣꯝꯗꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯄ ꯀꯟꯅ ꯀꯟꯅ ꯁꯦꯟꯕꯒꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕꯗ ꯅꯤꯡꯉꯝꯗꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯁꯥꯔꯣꯏꯁꯤꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯑꯗꯨꯝ ꯇꯥꯕ ꯍꯧꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯂꯨꯄꯣꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯂꯣꯏꯅꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯕꯖꯥꯅꯣꯅꯦ ꯄꯥꯕꯨꯡꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕꯅꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗꯗꯤ ꯃꯍꯥꯛꯁꯦ ꯇꯨꯝꯕꯅꯒ ꯌꯥꯗꯕꯅꯦ ꯐꯠꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯄ ꯑꯃꯗꯤ ꯃꯥꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯅꯤꯜ ꯍꯦꯛ ꯇꯥꯕ ꯃꯥ ꯍꯦꯛ ꯊꯣꯔꯛꯄꯗꯒꯤ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈꯤꯕꯁꯦ ꯑꯗꯨꯝ ꯇꯧꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯈꯜꯂꯤ ꯄꯥꯕꯨꯡꯁꯨ ꯂꯥꯛꯇ꯭ꯔꯤꯕ ꯑꯣ ꯄꯥꯕꯨꯡꯒꯤ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕꯗꯒꯤ ꯄꯥꯕꯨꯡ ꯂꯥꯛꯇꯕꯒꯤ ꯃꯥꯕꯨ ꯉꯥꯏꯔꯤꯕ ꯆꯠꯂꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯇꯨꯝꯕ ꯆꯠꯂꯛꯏ ꯑꯗꯨ ꯐꯥꯎꯕꯗ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯃꯤꯅꯤꯜ ꯍꯦꯛ ꯇꯥꯗꯕꯒ ꯑꯁꯨꯝꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯄ ꯀꯞꯄꯅ ꯍꯦꯕꯁꯦ ꯑꯗꯨꯝ ꯇꯥꯔꯛꯏ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯂꯨꯄꯣꯒꯤ ꯃꯆꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯑꯩꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯊꯣꯛꯂꯒ ꯑꯃꯨꯛꯇꯤ ꯌꯦꯡꯁꯤꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯣꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥ ꯈꯪꯍꯟꯗꯅ ꯃꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯝꯖꯕ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯔꯣꯟ ꯌꯥꯝꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯃꯥꯅ ꯌꯦꯜꯂꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯣꯏꯅ ꯈꯪꯂꯔꯦ ꯂꯣꯏꯅ ꯎꯔꯔꯦ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯀꯞꯂꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯂꯣꯏꯅ ꯈꯪꯂꯔꯦ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯑꯣ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯗꯅ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯄꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩ ꯎꯠꯄ ꯇꯥꯔꯦꯗꯅ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯂꯥꯏꯔꯣꯟ ꯁꯣꯟꯅꯕ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯣꯟꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯃꯄꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯑꯁꯣꯝꯗꯗꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯔꯦ ꯋꯥꯍꯟꯕ ꯌꯥꯕ ꯋꯥꯍꯜꯂꯔꯦ ꯃꯥꯒꯤ ꯁꯔꯣꯏꯁꯤꯡꯁꯨ ꯅꯩꯕ ꯌꯥꯕ ꯅꯩꯅꯔꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯇꯥꯕ ꯍꯧꯔꯛꯈꯤ ꯀꯔꯝꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯀꯗꯣꯝꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯂꯩꯔꯝꯕ ꯁꯥꯔꯣꯏꯁꯤꯡ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯁꯥꯔꯣꯏ ꯃꯀꯣꯛ ꯑꯁꯤꯁꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯀꯪꯉꯥꯎꯅꯔꯕꯅꯤ ꯃꯄꯥꯗꯨꯗꯤ ꯂꯦꯡ ꯑꯣꯠꯄꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯁꯥꯔꯣꯏ ꯑꯇꯣꯞꯄ ꯂꯝꯒꯤ ꯐꯠꯇꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯒꯤ ꯌꯣꯝꯁꯤꯜꯂꯛꯂꯒ ꯁꯥꯔꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯧꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯃꯥꯏꯕ ꯂꯨꯄꯣꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯣꯟꯁꯣꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯃꯛꯀꯤ ꯃꯅꯥꯛꯃꯛꯇꯗ ꯂꯦꯞꯂꯔꯦ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯒ ꯁꯥꯔꯣꯏ ꯑꯁꯤꯒ ꯃꯥꯌꯣꯛꯅꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ
ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯤꯟꯕꯤꯔꯒ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯉꯥꯛꯁꯦꯟꯗꯨꯅ ꯇꯨꯡꯗ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯒ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯍꯦ ꯐꯠꯇꯕ ꯂꯝꯂꯛ ꯁꯥꯔꯣꯏ ꯅꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯀꯥꯎꯒꯅꯨ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯉꯁꯤ ꯐꯠꯇ꯭ꯔꯕ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯂꯤꯕ ꯁꯥꯔꯣꯏ ꯅꯈꯣꯏꯅ ꯅꯩꯔꯤꯕ ꯑꯣꯠꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯍꯩꯐꯣꯟ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯪꯂꯒꯅꯤ ꯅꯈꯣꯏꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯔꯨ ꯐꯪꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯨꯊꯠꯂꯒꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯈꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯆꯪꯖꯐꯝ ꯄꯤꯈꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯟꯗꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯄ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯍꯦ ꯀꯥꯎꯒꯅꯨ ꯐꯠꯇꯕ ꯁꯥꯔꯣꯏ ꯍꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯃꯤꯠ ꯑꯁꯤ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯃꯄꯥꯗꯨꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯅ ꯄꯦꯟꯗꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯔꯣꯏ ꯃꯀꯣꯛ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯑꯗꯨꯗꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯃꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯗꯤ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯁꯤ ꯁꯥꯊꯤꯅ ꯍꯩꯕ ꯃꯄꯥꯗ ꯀꯔꯤꯃꯠꯇ ꯈꯪꯍꯟꯗꯅ ꯃꯄꯥꯒꯤ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯃꯍꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯣꯟꯅ ꯄꯥꯖꯕ ꯍꯣꯠꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯈꯪꯉꯤ ꯃꯄꯥꯅ ꯑꯍꯜ ꯑꯣꯏꯔꯛꯄꯗ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕꯗ ꯁꯣꯔꯛ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯉꯥꯛ ꯁꯦꯟꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯇꯧꯔꯛꯈꯤꯕ ꯊꯕꯛꯅꯤ ꯑꯁꯨꯝꯅ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯃꯈꯣꯏ ꯌꯥꯎꯅꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯃꯣꯟꯁꯣꯡ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯃꯠꯇ ꯐꯥꯎꯕ ꯆꯣꯏꯊꯣꯛꯍꯟꯗꯕ ꯃꯈꯩ ꯂꯣꯏꯅ ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯍꯩꯅ ꯀꯧꯈꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯌꯣꯝꯁꯤꯜꯂꯒ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯁꯨꯝꯅ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯂꯣꯏꯔꯕ ꯇꯨꯡꯗꯗꯤ ꯃꯄꯥ ꯑꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯨꯝꯅ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯛꯄ ꯀꯌꯥ ꯑꯁꯤꯗ ꯃꯄꯥꯕꯨ ꯉꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯈꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯥꯅ ꯆꯦꯠꯅ ꯀꯣꯟꯈꯤ ꯃꯥꯅ ꯍꯥꯏꯈꯤ ꯑꯣ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯐꯠꯇ꯭ꯔꯕ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯊꯥꯖꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯀꯟꯕꯤꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯨꯕꯁꯤꯅ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯈꯤ ꯍꯥꯏꯕꯗꯣ ꯏꯄꯥ ꯉꯁꯤꯗꯤ ꯈꯪꯉꯤ ꯏꯆꯥꯅꯨꯄꯥꯅ ꯉꯁꯤꯗꯤ ꯏꯄꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯜꯂꯦ ꯅꯪ ꯐꯪꯖꯕ ꯅꯪ ꯑꯃ ꯂꯩꯖꯕꯒꯤꯗꯃꯛꯇꯗꯤ ꯉꯁꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯂꯒꯅꯤ ꯏꯕꯨꯡꯉꯣ ꯏꯄꯥ ꯌꯥꯝꯅ ꯄꯦꯜꯂꯦ ꯍꯌꯦꯡꯃꯛ ꯆꯠꯁꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯃꯇꯥꯏ ꯑꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯗ ꯁꯥꯔꯣꯏ ꯉꯔꯣꯏ ꯀꯌꯥ ꯑꯃꯅ ꯅꯩꯔꯤꯕ ꯑꯣꯜꯂꯤꯕꯁꯤꯡ ꯑꯁꯤ ꯏꯄꯥ ꯏꯆꯥ ꯆꯠꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯐꯠꯇꯕ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯁꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥ ꯆꯦꯠꯅ ꯀꯣꯟꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯉꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯥꯆꯣꯝꯅ ꯄꯨꯖꯔꯛꯄ ꯂꯝꯂꯛꯀꯤ ꯁꯥꯔꯣꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯅꯥꯆꯣꯝꯒꯤ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ